Indo-Myanmar Ngamkhei Da Sambal Khajillakpada Naga Village Chief na Yaningdaba Phongthokralkhre. Indo-Myanmar Ngamkhei paringda leiba Naga taba mafamsingda Sambal Khajillakpagi thawongbu Naga Village Chief Federation Manipur NVCM gi maikaidagi akanba mawongda Yaningdaba Phongthokralkhre. Inglisingani kunmarigi August kunmari da pangthokiba Naga Village Chief Federation Manipuri Anisuba Assembly mifamna takiba warep ki matung inna asigumba Naga taba Myanmar Ngamkhei da leiriba mafamsingda Sambal Khajillakpabu akanba mawongda Yaningdaba Phongthokhibani. Tha asigi mapanda NVCM gi Secretary SN the Third Peter na phongdorakiba press statement amada Indian government ki policy asina Indo-Myanmar Ngamkhei da Sambal Khajillakpada United Nations Declaration of the Right of Indigenous Peoples na piriba Naga singi hak adu manghanbani hairi. Maramaduna NVCM gi maikaidagi thamlakliba wafamdi Naga taba mafamsingda leiriba kanglup asigi President nataga Chairman natraga Association gi Chief Concerned oriba miyoi singna Indo-Myanmar Ngamkhei da Sambal Khajillakliba India government ki natraga lenga ki agency singna paikhatlakpa thabak thoram singda non-cooperation gi khongthang lokhatkadabani hairi. Wafam asigi mathakta Naga Village Chief Federation Manipurna Manipur da tariba Naga Village ki Chief sing amata oina punsinduna Naga miyam gi damak thausil thorang paikhatpada amata oina punsinduna thabak tawminanaba tawrakli.